Manipuri Wari Pambi Channel na tabiriba pumnamakpu amuk hana taramna oksari ngasisu mayamgi ngaihak pothananabagidamak anauba Manipuri wari masa amakhaktang puduna laksari. Anauba wari masa sigi maming Aiba Ani hariba wari masa sigi writer Kakching Samarjit hauzik taminarasi mayamgi ngaihak pothananabagidamak puduna laksari ba anauba wari masa Aiba Ani. Oza angau sana miyamna angau aiba hairagana hena khangnai lamdam asidadi magi maramda ai yamna tari aduga magi lairik kharasu hanana pakhre yamna nungaiki magi lairik sing ado pabada mabu thagatningi maramdi magi khoi ado hek pabaga taibang asigi awana pumnamak kokpadauna wakhalda fawali magi khoi mawong aduna aisu magumba afauba aiba ma kanna oininglagtuna maga unaduna ibagi paratamdaba yadre khalakle amuke hena thauna hapkhibadi handakta nauna fongdokhiba magi novel ado parubadagini asuk yam khraba mioibagi punsida thokleba angak pathaudok thauramsing asibu magi pitakpa lairik masa aduda punna uhanba ngamba khui adudani aina ngaukhibado ai magi mahiroi oidaba sungya yadre magi manakta saningbagi sang ado jar hengalaktuna hayeng ayukti soidana salage leple ayukni naha pakhang amana ozagi thongala do sapchana taklamle makoi leikai aduda ozagi yum thiba aruba natte mabu khangdaba leite makoi leikai khakta natte haujikti mabu khanglibasi maitai bakse sega kaire haibadumak yarabani handaki magi novel adudagi maramathu mayam amasu pigadabagi sem sanakrabani haujikti miyamna ngangnabada leibak asigi khwaidagi sauba aibada piba manadu fauba mangonda pirani hainaribani soidanabu phangkhida umali magi lairikto ai fauba ngau khiduna ningthamthagi ingkhraba ayuk asida mathak kuptaba maisu khandaba saka ani khak panba gari ase thauduna mabu thiba lakliba sini khongkhut mai mitse ingbana tarar singsinba makhai makoi konthongdo hanglamdri yum mathakta kupnaba yingkha haibaduna makhum oiba konthongni lolibasi mapandagi leptana kawi oza ho ozabu leibibro kanasu khumlakte makhol thokpa potnina thong aduda ani ahumlak ikut asina thilli drang aduga amuk kawi ozabu tabira bro kanano lae sakka mai gadi unadri konjel do tabadadi khalli masi ozado soidana oiramgani haujik ozaga aiga isiksikna makoigi mamang sangoi adugi matek amada khajilliba ozagi ifamta aduda ozana hanana hogattuna leiramlaba maital maifu adugi manakta ligi mora amamamda famduna nungaina wari sanari ngaihakki mamangdagi sakangnaba tangairiba ozaga aigasi hanana kuirabagi mamangdagi tinaraklabagum khanare haibasimadi warisina taksarabani aina hangjai hangoidana oza khoigi taimadi ayukki tanauramba ozagi maithong ado langsinkhiduna kumlai sahi fadri kumon phiro yaudriye tentakna khumlakhibani nondharaduna aisu hangpham thokpra haiduna hanglubani adubu magi maksalaba maithong amadi samlaba pakhom aduna aibusu mikup kharadi awaba ipakta tawholli aina tapna khumki khangjarudabadagini ko oza warubinu ko karisu kaideda nangibo angang kaya lairabage maksiluraba maithongdo mawong hongdoktuna hanglakhibani ozana karisu khandaba saraduna aidi ozaga loinaribase yamna nungaibu fawi awaba nungaitaba pumnamak magi manaktabu lairabadi loina mangki masini magi asauba magun masina maram oiragani aina magi da nungtigi satkibado nong phadoksu aikhoiramda koirusi haiduna numidang wai ama aikhoida laktuna sa thakminai sa puthoklamlaga aigi loinabi ado adum tholakkhidre ozaga aigadi harau
ꯆꯥꯗꯣ ꯊꯛꯃꯤꯟꯅꯔꯕ ꯇꯨꯡꯗ ꯑꯣꯖꯥꯕꯨ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯑꯩꯒꯤ ꯍꯦꯃꯥꯕꯇꯤꯅ ꯋꯥꯇꯥ ꯈꯣꯟꯗꯥ ꯑꯃ ꯇꯧꯔꯛꯏ꯫ ꯃꯈꯣꯏ ꯇꯌꯥꯏ, ꯁꯥꯎꯗꯤ ꯁꯥꯎꯕꯤꯔꯛꯀꯅꯨꯀꯣ꯫ ꯀꯔꯤ ꯁꯥꯎꯗꯣꯏꯅꯣ? ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨ꯫ ꯃꯥꯒꯤ ꯃꯃꯤꯠꯇꯣ ꯑꯍꯜꯗꯨꯒꯤ ꯃꯤꯠꯌꯦꯡ ꯑꯗꯣ ꯃꯑꯣꯡ ꯑꯃ ꯇꯧꯏ꯫ ꯑꯩ ꯍꯩꯅꯗꯦꯀꯣ꯫ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯌꯨꯝꯗ ꯀꯥ ꯄꯨꯁꯤꯟꯕꯤꯔꯛꯀꯅꯨ꯫ ꯑꯩꯅ ꯈꯟꯊꯔꯨꯗꯅ ꯈꯨꯝꯗꯣꯛꯈꯤ, ꯍꯦꯔꯥ, ꯃꯤꯒꯤ ꯑꯍꯜ ꯑꯗꯨꯛ ꯑꯣꯏꯔꯕꯗꯨꯕꯨ ꯑꯍꯜꯅꯤꯅ ꯃꯃꯤꯠꯇꯣ ꯁꯦꯡꯅ ꯎꯗꯗꯨꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯕ ꯑꯣꯏꯔꯝꯅꯤꯗ꯫ ꯈꯟꯊꯔꯨꯗꯅ ꯈꯨꯝꯗꯣꯛꯈ꯭ꯔꯕꯁꯨ ꯋꯥꯈꯜꯗꯤ ꯁꯥꯟꯅꯍꯧꯔꯤ ꯀꯣꯛ ꯃꯅꯨꯡ ꯑꯁꯤꯗ ꯑꯩꯒꯤ ꯍꯦꯃꯥꯕꯇꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤꯗ ꯂꯥꯛꯈꯤꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯇꯩ ꯑꯇꯩ ꯀꯌꯥ ꯂꯥꯛꯈꯤꯕꯁꯤꯡ ꯑꯗꯨꯗ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯍꯥꯏꯈꯤꯕ ꯇꯥꯔꯛꯇ꯭ꯔꯤ꯫ ꯃꯅꯨꯡꯗ ꯀꯔꯤꯅꯣ ꯑꯃꯗꯤ ꯌꯥꯎꯔꯦ ꯈꯟꯈꯤ ꯋꯥꯈꯜ ꯑꯁꯤꯅ꯫ ꯑꯩꯅ ꯈꯟꯈꯤ, ꯍꯧꯖꯤꯛ ꯑꯣꯖꯥꯒꯤ ꯆꯍꯤꯁꯤ ꯀꯌꯥꯃꯨꯛꯇꯤ ꯁꯨꯔꯝꯂꯅꯤ? 70, 60ꯗꯤ ꯌꯧꯔꯝꯂꯅꯤ꯫ ꯑꯩꯒꯤꯅ 95, ꯇꯪꯈꯥꯏ ꯑꯃꯗꯤ ꯈꯦꯅꯔꯕꯁꯨ ꯑꯣꯖꯥꯒ ꯑꯩꯒꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯛꯁꯤꯟꯅꯕ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯈꯣꯏꯒꯤꯅ ꯃꯤ ꯈꯔ ꯆꯤꯛꯏ ꯂꯥꯡꯗꯦ, ꯑꯗꯨꯅ ꯏꯕꯒꯤ ꯊꯕꯛꯇꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯤ꯫ ꯑꯩꯗꯤ ꯑꯁꯦꯡꯕ ꯑꯃꯗꯤ ꯑꯐꯥꯎꯕ ꯑꯏꯕ ꯑꯃ ꯑꯣꯏꯅꯤꯡꯂꯨꯕꯅ ꯃꯥꯒꯗꯤ ꯁꯨꯡꯊꯥ ꯊꯥꯗꯣꯛꯅꯗ꯭ꯔꯦ ꯍꯥꯏꯕꯃꯛ ꯌꯥꯔꯕꯅꯤ꯫ ꯍꯟꯗꯛ ꯃꯔꯛꯁꯤꯗꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯃꯈꯣꯏꯗ ꯂꯩꯊꯣꯛꯄꯁꯨ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯕꯅꯤ ꯍꯧꯖꯤꯛꯇꯤ꯫ ꯑꯣꯖꯥꯁꯨ ꯃꯥꯒꯤ ꯄꯨꯝꯅꯧ ꯅꯧꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯑꯆꯧꯕ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯈꯠꯂꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯑꯍꯥꯟꯕ ꯈꯨꯠꯏ ꯑꯃ ꯄꯨꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯑꯣꯖꯥꯒꯤꯗ ꯂꯩꯊꯣꯛꯄ ꯇꯥꯔꯛꯂꯤꯕꯁꯤ꯫ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯑꯏꯕ ꯀꯔꯝꯅ ꯑꯣꯏꯕ ꯉꯝꯒꯅꯤ ꯑꯣꯖꯥꯗꯒꯤ ꯇꯝꯗ꯭ꯔꯕꯗꯤ? ꯃꯁꯤꯒꯤ ꯊꯦꯡꯕꯒꯤ ꯊꯕꯛꯁꯦ ꯀꯨꯡꯁꯤꯜꯂꯛꯄꯗꯅꯤ ꯍꯦꯃꯥꯕꯇꯤꯅ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯂꯤꯕꯁꯦ꯫ ꯅꯣꯡꯃꯁꯨ ꯅꯨꯃꯤꯗꯥꯡ ꯑꯃ ꯊꯦꯡꯇꯛꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯗ ꯑꯩꯒꯤ ꯍꯦꯃꯥꯕꯇꯤꯅ ꯍꯥꯏꯔꯛꯈꯤ, ꯃꯈꯣꯏ ꯇꯌꯥꯏ, ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ, ꯅꯈꯣꯏꯒꯤ ꯑꯣꯖꯥ ꯑꯏꯕꯗꯨꯒꯤ ꯄꯥꯎ ꯖꯥꯠ ꯖꯥꯠ ꯃꯌꯥꯝ ꯑꯃ ꯏꯇꯩꯍꯜꯅ ꯇꯝꯂꯝꯕꯅꯤ꯫ ꯃꯈꯣꯏ ꯇꯌꯥꯏ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯤ꯫ ꯑꯩꯅ ꯃꯔꯛ ꯊꯠꯂꯨꯏ, ꯇꯥꯆꯧꯅ ꯀꯔꯤ ꯍꯥꯏꯔꯝꯂꯤꯕ? ꯃꯥꯅ ꯃꯈꯥ ꯆꯠꯊꯔꯛꯏ, ꯍꯣ, ꯑꯁꯣꯝ ꯋꯥꯡꯃ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯃꯧ ꯍꯜꯂꯛꯄꯤꯅꯤ ꯍꯥꯏꯕ꯭ꯔꯥ, ꯃꯄꯨꯔꯣꯏꯕꯗꯣ ꯌꯨ ꯂꯩꯅꯥꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯑꯃꯒ ꯅꯈꯣꯏ ꯑꯣꯖꯥ ꯑꯗꯨꯒ ꯍꯥꯏꯅꯔꯤ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯅꯪꯗꯤ ꯅꯛꯅꯃꯟꯗꯨꯅ ꯇꯥꯔꯝꯂꯣꯏꯅꯦ꯫ ꯑꯩ ꯉꯛꯏ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯒ ꯂꯩꯃꯤꯟꯅꯕꯁꯤꯗ ꯑꯗꯨꯒꯨꯝꯕ ꯇꯧꯔꯝꯒꯅꯤ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯃꯤꯗꯤ ꯃꯇꯠ ꯑꯃ ꯐꯥꯎꯕ ꯎꯕ ꯐꯪꯗꯦ꯫ ꯑꯩ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯉꯤ꯫ ꯈꯣꯟꯖꯦꯜꯁꯦ ꯈꯪꯋꯥꯡ ꯋꯥꯡꯈꯠꯂꯗꯨꯅ ꯂꯥꯎꯁꯤꯜꯂꯤ, ꯇꯥꯅꯤꯡꯗꯦꯀꯣ ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯋꯥꯗꯨꯕꯨ ꯉꯥꯡꯒꯅꯨ, ꯇꯥꯅꯤꯡꯗꯦꯅꯦ꯫ ꯃꯗꯣ ꯆꯒꯠ ꯀꯧꯏꯀꯣ, ꯑꯩ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯩꯒꯤ ꯍꯦꯂꯣꯏꯒꯨꯝ ꯅꯤꯡꯊꯤꯕꯤ ꯍꯦꯃꯥꯕꯇꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯏꯊꯛ ꯊꯛꯀꯠꯂꯤ꯫ ꯃꯥꯗꯤ ꯑꯩꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯀꯅꯤ ꯈꯜꯂꯨꯗꯕ ꯖꯥꯠꯅꯤ꯫ ꯍꯩꯁꯤꯡꯕꯤ ꯍꯦꯃꯥꯕꯇꯤꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯑꯁꯥꯎꯕꯕꯨ ꯐꯥꯊꯔꯗꯨꯅ, ꯇꯞꯅ ꯍꯥꯏꯕꯤꯌꯣ, ꯍꯧꯖꯤꯛꯁꯦ ꯊꯦꯡꯂꯕꯅꯤ, ꯑꯉꯥꯡꯁꯤꯡ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕꯅꯤ꯫ ꯁꯥꯎꯕꯤꯅꯨ, ꯏꯇꯩꯍꯟꯅ ꯍꯥꯏꯔꯝꯕꯗꯨꯗ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯖꯕꯇꯅꯤ, ꯆꯨꯔꯨꯡꯂꯛꯇꯅꯕ꯫ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯂꯒꯁꯨ ꯑꯀꯣꯟꯕꯒꯤ ꯆꯨꯔꯨꯡꯂꯛꯇꯅꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯅ ꯀꯣꯆꯤ ꯀꯣꯠꯂꯝꯕꯗꯣ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ꯫ ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯁꯤꯗ ꯐꯔꯔꯣꯏ ꯈꯟꯗꯨꯅ ꯁꯥꯎꯅꯤꯡꯕꯗꯣ ꯊꯅꯨꯡꯗ ꯊꯝꯖꯤꯜꯂꯦ꯫ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯐꯃꯨꯡꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯂꯦ꯫ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯑꯣꯖꯥꯒꯤ ꯋꯥꯈꯜ ꯇꯧꯏ꯫ ꯑꯁꯨꯝ ꯑꯔꯥꯟ ꯅꯩꯅꯔꯤꯉꯩ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯌꯦꯟꯕꯥ ꯂꯥꯕꯅ ꯈꯣꯡꯕꯗꯣ ꯇꯥꯔꯛꯏ꯫ ꯑꯉꯟꯕ ꯑꯌꯨꯛ ꯑꯣꯏꯗ꯭ꯔꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯑꯩꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯨꯟ ꯇꯥꯜꯂꯤꯉꯩꯗꯨꯗ ꯏꯆꯥ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯂꯦꯡꯖꯨꯝꯗ ꯅꯝꯂꯗꯨꯅ ꯅꯣꯝꯂꯛꯏ꯫ ꯑꯗꯨꯒ ꯁꯦꯡꯐꯥꯠꯇꯕ ꯃꯔꯣꯜꯗ ꯂꯣꯜꯂꯛꯏ, ꯄꯄꯥ ꯍꯧꯒꯠꯂꯣ, ꯆꯥꯕ ꯊꯛꯄ ꯇꯧꯔꯁꯦ꯫ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯊꯣꯡꯅꯥꯎꯗ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯐꯥꯎꯖꯤꯟꯗꯨꯅ ꯆꯪꯂꯛꯄꯗꯣ ꯍꯦꯃꯥꯕꯇꯤꯅ ꯍꯥꯡꯗꯣꯛꯇꯨꯅ ꯀꯥꯅꯨꯡ ꯑꯗꯣ ꯄꯨꯡꯉꯥꯟ ꯉꯥꯜꯍꯜꯂꯤ꯫ ꯍꯦꯃꯥꯕꯇꯤꯁꯨ ꯃꯆꯥꯗꯧꯅ ꯃꯔꯣꯜ ꯂꯣꯜꯂꯛꯏ, ꯃꯈꯣꯏ ꯇꯌꯥꯏꯕꯨ ꯃꯤꯀꯞ ꯊꯣꯛꯂꯕ꯭ꯔꯣ? ꯋꯥ ꯑꯃꯇꯪ ꯇꯝꯖꯒꯦ꯫ ꯍꯩꯅꯤꯡꯗꯅ ꯃꯥꯏꯗꯤ ꯂꯩꯁꯤꯟꯗꯅ ꯈꯨꯝꯃꯤ, ꯍꯥꯏꯌꯨ ꯀꯔꯤꯅꯣ? ꯉꯔꯥꯡꯒꯤ ꯏꯇꯩꯍꯜꯅ ꯍꯥꯏꯔꯝꯕꯗꯣ ꯑꯆꯨꯝꯕ ꯑꯣꯏꯔꯦ, ꯑꯁꯦꯡꯕ꯫ ꯀꯔꯤꯅꯣ ꯃꯥꯅ ꯉꯔꯥꯡꯒꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯈꯟꯕꯗ ꯉꯥꯏꯍꯥꯛꯇꯤ ꯏꯉꯥꯎ ꯉꯥꯎꯏ꯫ ꯈꯨꯝꯂꯨꯗꯅ ꯑꯗꯨꯝ ꯈꯜꯂꯤ ꯑꯩꯗꯤ꯫ ꯃꯥꯗꯤ ꯉꯥꯏꯉꯝꯗꯕꯅ ꯃꯈꯥ ꯇꯥꯊꯔꯛꯏ, ꯑꯣꯖꯥꯗꯣ, ꯑꯏꯕ ꯑꯍꯜ ꯍꯅꯨꯀꯣꯛꯇꯣ, ꯅꯪꯒꯤ ꯑꯁꯦꯡꯕ ꯒꯨꯔꯨ ꯑꯗꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ
anauba ama magi car angaubaduda haptuna puraklena mi pumnamak makharomda yengba chatnarisi makoi tayai yaubiraroidro nupi mayum pau handu hanjindo makoi tayai yaudradhi nungairaroye asengba mahairoinina haugatpiro ai phuk haugatli phingna yengi hemada asengbra hemabati natraga aibu laknaribro asengbani asengba laknabagi wafam na chade surung lakani fakhatchabagi wanida ipuroibanina magi surung lakpa haibasidani aina hekta sauninglibasi aina famungda famna mana famangda leplaga aikoi anigi asaubagi sakti singado sijinaduna akanba mawongda wahaigi lan chongnarakpaduda isa angang apisakto khangladuna khangkap kapkhalai kangtholaduda ngaduna lepliba aibo haudoklamba angang masado mamasu aisu asaubana mang thakibana ngaihaktudi kauthoklure kapliba angangdu mathada sat pamkhaladuna mamaido fatlaithokduna khongkap ani muk thanglaga ngasi haiba numisidai aibagi tuition loire magi manakta amu hana chatpa yaroi haibasini sauna ngangang ado sega da sapsilaga chatki ai tapna amuk hipthare wakhal mara tarakle mitmang sida oza angau sanagi maktraba maithong amadi aigi hemabati gi saurba sakam ani asina kanna lan thengnari garang phawbada ozana ngangkhiba sakhiba ikhiba pumnamak aduga aigi hemagi ningthirabi sinbaladudagi thorakliba wahaising asiga kayada khenaraba thajadabagi sangasi asum hengalakli haujik ai masigi wafam asibu kanada hangluni khanbada laide asumba asengbado oiramdrabadi mina kari haina khini asengbado khange hairabadi ojagi da satpatana oigani khalaktuna phamungdagi fan chongthare taugadaba ayuk yahobagi thausinga thuna yangna loisinduna fi selingaida aigi hemabatina sapuduna sanglai firol sesilambaduna munna yenglaga hairai kadaida sakpiduino fi honglamlibasibo sukthuna ojagi da saluge asengbado khangluge chado phamung table da dong thamduna khekthara'i makhoi tayaina aibo asuyamna thajabidribasibu karigino laibak pungjau thillaba miyam hubna makhoi rom mai kai pangnaribasi uram loine yahawado ngalabanina miyam maraktuda makhoi tayaina mamarabani ka hairadana asinarang tawrudoini ne aidi ngamjararoida ikaibana sibu sininglakeda khaluraga aidine yaroi hairibasini chatkeba sungya yaroi piado hongdo use se piado hongdo o phanchong silaktuna pharai phurituda aisu sauningba handribanina hando use haiduna marengjumda illubada madi khongpham charamdra male hingek launa kunthokre ma sauba khangen hengalai makholado pauba hengalai karino adu kanna inbiraklibadubo aibo hatpirage hairibro aibo hatke hairabasu hatpiu aduga ne makoida di chatkhiba yaroi hairibasini magi athingba hena kansilai aigi imangda thachilai amuksu inge khanduna ikutlasina hek thangalakpada mamayado laithokduna lau khongduna chenki ho tomba itai hal aibo hataure mi hataure tasaugi thongjawado yauna sensenki tasau tomba itaima inaunupi amadi angangsing ayuk asida loina sumangda chenthora ai sumabu tanabada dari mapan yauba matang aduda tasauna hanglai kaidonare boyaima aina khumma nangdringaiduda imungdagi hemabatina khumlai aibu sutana naba hautakna ho makhoi waza aibagi nupi mayumda pawhanba satpado yauruge haibada thinglubadagi mana aibu namattuna hatke tawrini ne masigi hingsabasina ayuksida sumangsida tiliba miyam ase ozagi mayumda tilamgadaba miyam adudagi hantharamgani thajade miyam ado ubada ikaibana khongpham ase lengba ngamdana lepli aina mangoldari mapaladuda nonthaduna pansinkheba furitki kudam singado amamamta oina lauthoi mathaklomdagi mathang